ꯍꯦꯐꯣꯒꯁꯤ ꯇꯣꯄꯤꯛꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯑꯦꯛꯁꯟꯗꯒꯤ ꯀꯨꯝꯕꯤꯗ ꯏꯔꯥꯡ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯑꯍꯟ ꯑꯣꯏꯕꯤꯔꯤꯕ ꯑꯍꯟ ꯏꯕꯨꯡ ꯑꯅꯤꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯌꯥꯝ ꯊꯝꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯪꯕꯤꯔꯤꯕ ꯀꯣꯏꯁꯟꯗꯨ ꯑꯩꯅ ꯖꯁ ꯑꯗꯨꯒꯤ ꯀꯣꯏꯁꯟꯗꯨꯒꯤ ꯑꯟꯁꯔꯗꯨ ꯍꯥꯟꯅ ꯇꯁꯝꯗ꯭ꯔꯤꯉꯩꯗ ꯍꯧꯖꯤꯛ ꯊꯣꯏꯕ ꯏꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯈꯤꯇꯪ ꯑꯩ ꯑꯝꯇꯪ ꯍꯪꯖꯔꯝꯒꯦꯕꯀꯣ ꯍꯥꯏꯗꯤ ꯑꯟꯁꯔꯗꯨ ꯑꯣꯏꯅ ꯄꯤꯈꯤ ꯇꯥꯔꯒꯗꯤ ꯉꯁꯥꯏ ꯑꯩꯅ ꯃꯃꯥꯡꯗ ꯊꯝꯅꯤꯡꯕ ꯑꯣꯄꯤꯅꯤꯌꯟ ꯈꯔꯁꯦ ꯁꯨꯝ ꯂꯩꯍꯧꯗꯣꯔꯦꯕꯀꯣ ꯍꯧꯖꯤꯛ ꯀꯨꯝꯕꯤꯗ ꯉꯁꯤ ꯊꯣꯏꯕ ꯏꯔꯥꯡꯁꯤ ꯀꯨꯝꯕꯤꯗ ꯉꯁꯤ ꯊꯣꯏꯕ ꯏꯔꯥꯡꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯃꯁꯤ ꯌꯥꯝ ꯂꯥꯏꯅ ꯂꯧꯕ ꯌꯥꯗꯦ ꯃꯁꯤ ꯄꯥꯔꯠ ꯑꯣꯐ ꯄ꯭ꯂꯥꯅꯤꯡ ꯑꯃꯅꯤ ꯁꯦꯟꯇꯔ ꯑꯃꯗꯤ ꯁꯦꯠ ꯐꯣꯔꯁꯀꯤ ꯅꯠꯇ꯭ꯔꯒꯅ ꯁꯦꯟꯇꯔ ꯐꯣꯔꯁ ꯁꯦꯟꯇꯔꯒꯤ ꯑꯣꯏꯕ ꯁꯦꯟꯇꯔ ꯒꯣꯔꯃꯦꯟꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯃꯁꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯁꯦ ꯉꯁꯤ ꯇꯧꯔꯤꯁꯤ ꯀꯨꯃꯥꯎ ꯔꯤꯖꯤꯃꯦꯟꯅꯤ ꯍꯥꯏꯀꯣ ꯀꯨꯃꯥꯎ ꯔꯤꯖꯤꯃꯦꯟ ꯏꯟꯀ꯭ꯂꯨꯗꯤꯡ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯂꯩꯔꯤꯕ ꯀꯝꯄꯅꯤꯁꯤꯡ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏ ꯄꯥꯔꯇꯤꯀꯨꯂꯔ ꯁꯦꯛꯁꯟ ꯈꯔ ꯍꯥꯏꯇꯥꯔꯦꯀꯣ ꯁꯦꯛꯇꯔ ꯈꯔ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯁꯤꯡꯅ ꯊꯥꯖꯕ ꯌꯥꯝꯅ ꯋꯥꯠꯄ ꯑꯗꯨꯒꯨꯝꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯔꯛꯇ ꯑꯗꯨꯒꯨꯝꯕ ꯄꯥꯔꯠ ꯑꯃ ꯑꯣꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯂꯥꯛꯏꯁꯦ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤ ꯑꯃꯨꯛ ꯌꯥꯝꯅ ꯀꯟꯐꯤꯗꯦꯟ ꯂꯩꯇ꯭ꯔꯦꯅ ꯁꯤꯟꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯅꯠꯇ꯭ꯔꯒꯅ ꯈꯤꯇꯪ ꯑꯦꯗꯖꯁꯃꯦꯟ ꯇꯧꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯤꯟꯕ ꯌꯥꯕ ꯂꯧꯊꯣꯛꯄ ꯌꯥꯕ ꯅꯠꯇ꯭ꯔꯒ ꯍꯥꯞꯆꯤꯟꯕ ꯌꯥꯕ ꯁꯨꯝ ꯈꯔ ꯃꯨꯞꯃꯦꯟ ꯇꯧꯅꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯧꯖꯤꯛꯁꯦ ꯀꯨꯃꯥꯎ ꯔꯤꯖꯤꯃꯦꯟ ꯍꯥꯞꯆꯤꯜꯂꯛꯏꯅꯤꯀꯣ ꯀꯨꯃꯥꯎ ꯔꯤꯖꯤꯃꯦꯟ ꯍꯥꯞꯆꯤꯜꯂꯛꯄ ꯃꯇꯨꯡ ꯈꯔ ꯐꯒꯗ꯭ꯔꯥ ꯈꯜꯂ ꯀꯥꯟꯗ ꯍꯧꯖꯤꯛ ꯀꯨꯃꯥꯎ ꯔꯤꯖꯤꯃꯦꯟꯁꯤꯅ ꯑꯃꯨꯛ ꯄ꯭ꯂꯦꯟ ꯑꯦꯔꯤꯌꯥꯗ ꯉꯁꯥꯏ ꯑꯃꯨꯛ ꯄꯨꯔꯥ ꯑꯃꯨꯛ ꯑꯦꯛꯁꯟ ꯇꯧꯈꯠꯂꯛꯏꯅꯤ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯌꯥꯏꯐꯕ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯦ ꯀꯨꯝꯕꯤꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯦꯔꯤꯌꯥ ꯂꯣꯀꯦꯁꯟꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯕꯁꯤ ꯀꯔꯝꯕ ꯑꯦꯔꯤꯌꯥꯅꯣ ꯉꯁꯥꯏ ꯑꯩꯈꯣꯏ ꯃꯥꯃꯣꯝꯅ ꯊꯥꯕꯤꯈꯤꯕꯗꯨꯅꯤ ꯀꯨꯝꯕꯤꯁꯤ ꯌꯥꯏꯐꯕ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯔꯥꯡ ꯀꯨꯝꯕꯤꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯥꯡꯒ ꯀꯦꯟꯗ꯭ꯔꯒ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯔꯛꯇ ꯇꯥꯏꯅꯕꯗ ꯑꯩꯈꯣꯏꯒꯤ ꯊꯣꯛꯏꯕ ꯖꯒꯥ ꯉꯔꯥꯡ ꯊꯣꯛꯏꯕ ꯖꯒꯥꯁꯤ ꯁꯤꯒꯤ ꯖꯒꯥꯁꯤꯗ ꯑꯩꯈꯣꯏꯅ ꯏꯔꯥꯡꯁꯤ ꯊꯣꯛꯄꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯄꯣꯄꯔ ꯇꯥꯎꯟ ꯀꯨꯝꯕꯤꯒꯤ ꯂꯩꯔꯤꯕ ꯑꯦꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯕꯣꯔꯗꯔ ꯄꯦꯔꯤꯐꯦꯔꯤ ꯑꯦꯔꯤꯌꯥꯁꯤ ꯌꯥꯏꯐꯕ ꯄꯨꯔꯥ ꯔꯦꯗ ꯖꯣꯟ ꯑꯦꯔꯤꯌꯥꯅꯤ ꯀꯣ ꯁꯤ ꯌꯥꯝ ꯅꯛꯅ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯀꯨꯝꯕꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤꯅ ꯀꯨꯝꯕꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤꯅ ꯁꯒꯥꯡꯒꯤ ꯂꯩꯔꯤꯕ ꯃꯔꯛꯁꯤꯗ ꯊꯣꯛꯈꯤꯕ ꯍꯥꯎꯇꯛ ꯍꯥꯏꯕ ꯈꯨꯟ ꯑꯃꯗ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯑꯃꯒꯤ ꯏꯃꯨꯡ ꯃꯄꯥ ꯃꯆꯥ ꯌꯥꯎꯅ ꯃꯤꯑꯣꯏ ꯃꯔꯤꯈꯛ ꯑꯩꯈꯣꯏ ꯁꯤꯡ ꯆꯠꯅ ꯆꯠꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯁꯤꯅ ꯐꯪꯈꯤꯕꯒꯤ ꯋꯥꯊꯣꯛ ꯑꯩꯈꯣꯏ ꯊꯣꯛꯈ꯭ꯔꯦꯀꯣ ꯁꯤꯅ ꯐꯪꯈꯤꯕ ꯑꯗꯨꯒꯨꯝꯕ ꯋꯥꯊꯣꯛꯁꯤ ꯑꯩꯈꯣꯏ ꯍꯥꯠꯂꯝꯃꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯗ ꯄꯦꯟꯗꯕ ꯂꯩꯅꯤꯡꯉꯥꯏ ꯃꯔꯛꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯥꯛꯄ ꯃꯩꯆꯥꯛꯁꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣ ꯑꯃ ꯊꯣꯛꯂꯛꯑꯦꯕꯀꯣ ꯀꯨꯀꯤꯁꯤꯡꯅ ꯃꯈꯨꯠ ꯆꯜꯂ ꯃꯇꯨꯡꯗ ꯀꯜꯍꯟꯅꯤꯡꯕꯒꯤ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯄ ꯑꯗꯨꯒꯨꯝꯕ ꯁꯦꯟꯇꯤꯃꯦꯟ ꯑꯃ ꯎꯠꯂ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯑꯆꯧꯕ ꯊꯪꯖꯧ ꯑꯃꯅ ꯄꯥꯏꯔꯀꯥꯟꯗ ꯃꯤꯁꯦ ꯁꯥ ꯉꯥꯗ ꯇꯧꯒꯗꯧꯕ ꯇꯤꯅꯤꯡ ꯑꯃꯒꯤ ꯇꯥꯏꯞꯇ ꯁꯥ ꯉꯥꯗꯃꯛ ꯇꯧꯒꯗꯕ ꯊꯋꯥꯏ ꯇꯥꯔꯦꯕ ꯃꯥꯟꯅꯔꯦꯕꯀꯣ ꯑꯗꯨꯒꯨꯝꯕꯒꯤ ꯑꯣꯠꯄꯗ ꯂꯩꯕ ꯇꯧꯔꯀꯥꯟꯗ ꯑꯃꯨꯛ ꯀꯥꯞꯄ ꯍꯥꯠꯄꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯁꯦꯟꯇꯤꯃꯦꯟꯁꯤꯗ ꯀꯩꯗꯧꯔꯒꯦꯕ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯃꯗꯨ ꯍꯤꯡꯍꯜꯂꯒꯗꯕ ꯍꯥꯏꯒꯗꯕ ꯀꯣꯏꯁꯟ ꯑꯃꯅꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏ ꯇꯥꯃꯣ ꯃꯩꯅꯁꯨ ꯍꯥꯏꯕꯤꯈꯤꯀꯣ ꯇꯥꯃꯣ ꯉꯁꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯔꯥꯡꯁꯤ ꯐꯥꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯗ ꯇꯝꯄꯥꯛꯇ ꯐꯥꯔꯤꯕ ꯄꯣꯠꯁꯛꯁꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡꯒꯤ ꯐꯥꯔꯤꯕ ꯈꯨꯠꯂꯥꯏꯁꯤ ꯃꯁꯤ ꯑꯩ ꯃꯅꯥꯎ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯐꯥꯐꯝ ꯁꯨꯡꯊꯣꯛ ꯊꯣꯛꯇꯦ ꯁꯤꯗꯤ ꯍꯥꯏꯔꯛꯇꯤ ꯄꯣꯠꯁꯤꯀꯣ ꯁꯨꯡꯊꯣꯛ ꯊꯣꯛꯇꯦ ꯀꯔꯤꯒꯤꯗꯃꯛ ꯂꯥꯟꯁꯤꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜꯁꯤꯟ ꯑꯃ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯇꯝꯄꯥꯛꯀꯤ ꯂꯩꯔꯤꯕ ꯈꯨꯡꯒꯪꯁꯤꯡꯁꯤꯒꯤ ꯑꯣꯏꯕ ꯉꯁꯥꯏꯒꯤ ꯈꯨꯟ ꯉꯥꯛꯆꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯑꯣꯏꯕ ꯈꯨꯠꯂꯥꯏꯁꯤ ꯑꯩꯈꯣꯏ ꯐꯥꯐꯝ ꯊꯣꯛꯇꯦꯕ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯕ ꯄꯨꯟꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯈꯨꯟ ꯉꯥꯛꯏꯁꯤ ꯌꯥꯏꯐꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯈꯨꯟ ꯉꯥꯛꯏꯁꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯈꯨꯟ ꯉꯥꯛꯆꯩ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯂꯩꯀꯥꯏ ꯉꯥꯛꯆꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯅ ꯉꯥꯛꯏꯕ ꯈꯨꯟꯁꯦ ꯃꯦꯟ ꯔꯣꯗꯇꯒꯤꯅ ꯌꯨꯝ ꯇꯥꯔꯤꯕ ꯑꯦꯔꯤꯌꯥꯗꯨꯒꯤ ꯌꯨꯝꯗꯨꯒꯤ ꯕꯥꯎꯟꯗꯔꯤꯗ ꯉꯥꯛꯆꯔꯤꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯆꯤꯡꯈꯣꯡ ꯑꯃꯒꯤ ꯑꯦꯔꯤꯌꯥꯗ ꯍꯥꯏꯖꯤꯜꯂꯒ ꯅꯠꯇ꯭ꯔꯒꯅ ꯍꯥꯏ ꯀꯦꯅꯦꯜ ꯅꯠꯇ꯭ꯔꯒ ꯂꯣ ꯀꯦꯅꯦꯜ ꯑꯃꯒꯤ ꯑꯦꯔꯤꯌꯥꯗ ꯍꯥꯏꯒꯠꯂꯒ ꯑꯩꯈꯣꯏꯅ ꯕꯪꯀꯔ ꯁꯥꯔꯒ ꯑꯩꯈꯣꯏ ꯀꯩꯁꯨ ꯂꯩꯇꯦꯕꯀꯣ ꯈꯨꯟꯗꯨꯒꯤ ꯃꯆꯤꯟꯗ ꯑꯩꯈꯣꯏ ꯉꯥꯛ ꯂꯩꯖꯔꯤꯅꯦꯕ ꯑꯗꯣ ꯃꯩꯇꯩꯒꯤ ꯁꯦ ꯂꯧ ꯎꯔꯒ ꯆꯥꯖꯔꯤꯕ ꯄꯥꯔꯇꯤꯀꯨꯂꯔ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯂꯧ ꯎꯔꯒ ꯇꯧꯖꯔꯤꯕ ꯖꯒꯥꯁꯤꯡꯁꯦ ꯉꯁꯤ ꯀꯨꯀꯤꯅ ꯀꯨꯝꯊꯔꯀꯥꯟꯗ ꯃꯣꯏꯅ ꯃꯅꯥ ꯃꯁꯤꯡ ꯊꯥꯅꯕ ꯍꯧꯖꯤꯛ ꯂꯧ ꯈꯣꯏꯒꯠꯂꯛꯏꯅꯤꯀꯣ ꯀꯨꯝꯊꯔꯒ ꯍꯧꯖꯤꯛ ꯅꯥꯔꯥ ꯁꯤꯅꯥꯗ ꯀꯥꯞꯁꯤꯜꯂꯛꯏꯅꯤꯀꯣ ꯑꯗꯨ ꯍꯦꯟꯗꯣꯛꯇꯅ ꯀꯣꯛꯇꯥꯗ ꯗꯥꯏꯔꯦꯛ ꯃꯦꯟ ꯔꯣꯗꯇꯒꯤꯅ ꯍꯥꯔꯂꯤ 100 ꯃꯤꯇꯔꯒꯨꯝꯕ ꯆꯪꯉꯀꯥꯟꯗ ꯇꯨꯝꯃꯒ ꯂꯩꯖꯕ ꯃꯄꯥ ꯃꯆꯥ ꯊꯥꯡ ꯂꯩꯔꯒ ꯍꯥꯠꯂꯤꯅꯦꯕ ꯌꯥꯏꯐꯕꯀꯣ ꯁꯤꯒꯤ ꯁꯦꯟꯇꯤꯃꯦꯟꯁꯤꯗꯩꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯦ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯇꯣꯛꯑꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏ ꯂꯥꯟ ꯂꯣꯏꯁꯤꯜ ꯍꯥꯏꯕꯗꯤ ꯌꯥꯈꯤꯔꯣꯏꯕꯀꯣ ꯀꯨꯀꯤꯁꯤꯡꯁꯤꯅ ꯃꯈꯨꯠ ꯊꯥꯡꯒꯠꯄ ꯆꯪꯉꯦꯕ ꯑꯩꯈꯣꯏ ꯇꯧꯖꯔꯒ ꯑꯩꯈꯣꯏ ꯐꯪꯕꯗꯤ ꯌꯥꯖꯔꯦ ꯍꯥꯏꯅ ꯃꯣꯏꯅ ꯃꯩꯇꯩꯗ ꯁꯦꯟꯅ ꯇꯧꯕ ꯆꯪꯉꯦꯕ ꯌꯥꯏꯐꯕꯀꯣ ꯑꯗꯨꯒ ꯁꯦꯟꯅ ꯇꯧꯕ ꯃꯇꯨꯡꯗ ꯃꯗꯨꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯗꯥꯏꯂꯦꯛꯁꯦ ꯀꯩꯗꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯗꯤ ꯂꯩꯕꯤꯔꯤꯕ ꯒꯚꯔꯟꯃꯦꯟꯠꯒꯤ ꯂꯩꯕꯤꯔꯤꯕ ꯁꯦꯟꯇꯔꯒꯤ ꯂꯩꯕꯤꯔꯤꯕ ꯃꯤꯁꯅꯔꯤ ꯃꯌꯥꯝꯁꯤꯡꯁꯤꯅ ꯒꯚꯔꯟꯃꯦꯟꯠꯒꯤ ꯄꯥꯏꯕꯤꯔꯤꯕ ꯐꯝ ꯄꯥꯏꯕꯤꯔꯤꯕ ꯏꯃꯨꯡ ꯑꯣꯏꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯃꯗꯨ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯄꯕ꯭ꯂꯤꯛ ꯀꯃꯦꯟ ꯂꯧꯔꯕ ꯃꯇꯨꯡꯗ ꯄꯕ꯭ꯂꯤꯛꯀꯤ ꯑꯣꯏꯕ ꯋꯥꯈꯜ ꯂꯧꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯀꯃꯥꯏꯅ ꯂꯣꯏꯁꯤꯟꯒꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯇꯣꯉꯥꯟ ꯂꯥꯛꯆꯒꯗꯧꯕ ꯄꯣꯠꯅꯦꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯅꯠꯇ꯭ꯔꯒꯅ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯁꯤꯒꯤ ꯑꯣꯏꯕ ꯒꯚꯔꯅꯦꯟꯁ ꯇꯧꯕꯤꯔꯤꯕ ꯃꯥꯒꯤ ꯃꯤꯅꯤꯁꯇꯔ ꯄꯋꯥꯔ ꯄꯥꯏꯕꯤꯔꯤꯕ MLA ꯃꯟꯇ꯭ꯔꯤꯁꯤꯡꯁꯤꯅ ꯅꯣꯏ ꯀꯥꯞꯄ ꯂꯦꯞꯄꯨ ꯀꯨꯀꯤ ꯂꯣꯏꯁꯤꯟ ꯂꯦꯞꯄꯨ ꯃꯩꯇꯩ ꯂꯣꯏꯁꯤꯟ ꯂꯦꯞꯄꯨ ꯍꯥꯏꯔ ꯀꯥꯟꯗ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯅꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏ ꯂꯥꯟ ꯂꯣꯏꯕ ꯅꯠꯇ꯭ꯔꯤꯌꯦꯕꯀꯣ ꯂꯥꯟ ꯂꯣꯏꯕ ꯍꯧꯖꯤꯛ ꯂꯩꯕ ꯐꯤꯕꯝꯁꯤ how many months how many years how many days ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯕ ꯍꯧꯖꯤꯛ ꯀꯥꯡꯄꯣꯛꯄꯤ ꯁꯦꯛꯃꯥꯏ ꯂꯥꯟꯕ ꯉꯝꯗ꯭ꯔꯤ ꯍꯧꯖꯤꯛ ꯐꯧꯖꯥ ꯑꯣꯛ ꯂꯥꯟꯕ ꯉꯝꯗ꯭ꯔꯤ ꯃꯣꯔꯦ ꯆꯪꯕ ꯉꯝꯗ꯭ꯔꯤ ꯍꯧꯖꯤꯛ ꯌꯥꯏꯐꯕꯀꯣ ꯃꯁꯤꯒꯤ ꯏꯁꯨꯁꯤꯗ ꯁꯤꯒꯤ ꯁꯦꯟꯇꯤꯃꯦꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯁꯤꯅ ꯈꯨꯟ ꯉꯥꯛꯅ ꯄꯥꯏꯖꯔꯤꯕ ꯈꯨꯠꯂꯥꯏ ꯈꯔꯁꯦ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯀꯨꯀꯤ ꯅꯣꯡꯃꯩ ꯀꯥꯞꯄꯛꯄ ꯂꯦꯞꯄꯦ ꯍꯥꯏꯔ ꯀꯥꯟꯗ ꯅꯠꯇ꯭ꯔꯒꯅ ꯃꯁꯤꯗꯩꯗ ꯏꯔꯥꯡ ꯅꯦꯝꯃꯝꯅꯤ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯐꯥ ꯄꯨꯅ ꯇꯧꯕꯁꯤꯗꯤ ꯃꯁꯤꯗꯤ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯃ ꯆꯪꯁꯤꯜꯂꯛꯄ ꯄꯣꯠ ꯑꯃꯅꯦꯕ ꯁꯤꯗꯤ ꯌꯥꯏꯐꯕꯀꯣ ꯃꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯅ ꯃꯤꯀꯨꯞ ꯅꯍꯨꯝ ꯁꯤꯡꯅ ꯃꯁꯦ ꯂꯩꯔꯤꯕ ꯈꯨꯟ ꯉꯥꯛꯄꯗ ꯌꯥꯎꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯁꯦ
fully protection period kan da chap sa unity ba na mase tawduna ba khoi wari ngi na masigi wari si manung si da library ba khoi MNA minister sing library broker officer sing library ngi je masina su mi o thadop gedo ne ba ya fa ko haji khoi naijening si haji mai tai da landar ji ke bu landar ban ha je khoi yamna kupna le da su ai khoi open debate open platform khoi khanga po ne ba ko kai gi da mak cookie lan hoi no kai gi da mak cookie lan ka pi no haji manipur da ai khoi na haji kana go khan wala matam da cookie je lemin ko yenong mi cookie ano ba cookie sanak pa ko chin cookie ga hai khai de ko masida ko haji na ko di cookie je amat ne ha ko lo ne haji lemin na pa yenong mi cookie hai je siju moju refugee la ki pot amane ba ko moju saida ga ki bani adubu sahi cha ka ya gi mamang dagi khar matam khar gi mamang dagi lebiram ining thom yam ning na ma do khundami na ba ya na ko sema la ki pot amane ba ko adu yenong mi on gre ha na si adu mo yenong mi on li ba cookie sing do moi masa lai khudi chigi maitai hatpada maitai no mai kapad ko yaujade ha mama moi haim change aduwa haju maitai gi le particular lai ba ari ari ba lai phama ya ma ngasi thangjing chingda tawriba kabul tawriba niti niyam sibu aikoi jibu kabul ipas dagi horkpa adugumba aikoi mioi bani ngasi lawari ba posakse kabul gi ipa gi le khubam sida adagi thangjing lai ba ibu bena thongsim ma khubam sida ngasi cross room dana abang ngasi toksin tawi thoksibu aikoi jibu masa ma ni na adagi horkpa ni khoina chawthok jai mam je khoi hai ya gi dra ba no ya phako adugu yamna mong ta tawba thok si bawu dai khoina kayam khoi yeng lai gam giduino sai area sa khoina khun lak pai ba si da mayamna uum lai re ko khun lak pai ba si da sai khun lak ko yawi ba ha jing je ko yamna premature ba angang le su tam adugumba gyan man ta da mi na ju un lai re ko madu nate haji khun ngai ba si manung si da well qualified ko masagi organization structure da from beginning how ba le ba si ba ko sai 30-40 years 50 years ka thor lak ba dugumba matak chara mi mayam nga sidi ka jore leikai na leibak na miyam na agi jati ne lui leibak ne lui khala ka na sidi makuta ro pa sakla ne bi fa ko adu ko mi sing marak sida si ngo ai khoi na yam na qualify ba etta nga sai ka haini ya fa ba lai di mi mo ina wa cha mo ina family mo ina mama pa na ai khoi mi yo na sema matam da nga sagi chang ko level mayam sing do thalak pa level mayam nga sidi ka jore leibak ki jati ki da si ka tok tu na khunga ku yaw re khala ne ko sigi stage dai khoi hajening si ya fa ba security force ni na ngasi manipur gi tampaki le bidi ba khun ngak cher bichi naw sin yeng mieng se khar hele ko yam ka hele simai adum chawlam hajira ge then sigi ka hele bi thok se le bidi ba ko gi se lawmaker le bidi ba MLA ko gi le bidi ba tampaki le bidi ba MLA le hori ba ko gi out of sagi le ba ku gi MLA tara do yaudna le hori ba mayam jing se ai ko si punna gyan paminom changi ko mo na ngasi taseng khun ngak ko sing thok ngak tra bi sigi ba marumda ngasi le ba government sina sasan tawu matam da ngasi ngakpi bi chinau sin kai dai ta lori ha bi khong change ba ko aduna madugi posak se khoi ngalo pi ba tungi lambi ba tungi asama uro hona matam da wajari ba mayam nungji ba lambi se lai ba mayam sin mateng pang de ha te ko ya ko mateng pang de ha se de adubu ngasai bi gi do ne magi tungi career magi tungi asa ko ngasi moi masa si chawra matung da mama pa na masa du gi asa da hingani ha bi khanjaba asa mayam da ngasi kai dore pro blind adugi matai da ngasi hojik Chusampur dagi Kangpopi dagi More dagi lanjena laiba mayum mai kai leitra ngasi likin le pa china using gi ba magi tungi hingata busi ba hingse ai ko blind le ri bane ko ya ko ai tar ga di hosi ko da security force sa thai ba ka hem tabak se ai ko praja pulma ai ko amato ya thinaminam changi sai areas ju ko hajening se ai ko ngasi kana go mi khara hai tare ko kana go mi khara ai ko je ai di divide road police hana ja la ko yaw re ko ai agamba ai ngam ne hai na kana go mi ma ko na under se tabi ba namat bi ba tu bi ta ko to da ne ko mami su tang ginu mana su pang ginu ko ma ko tek no ku tek no hingune bi khudi mo mana mana lori be area du gi ba dai ta do ai ko madu leba ki da mutani mi am khala kana ko punna adu go mayam ju ko na konjom li ba yo kapi chang ya fa ko adu hoji le issue de ko ha jeni se rai ko bi thu ba thok se ko yam pende yam noi te adu gumba le kai khun nga ga le jaba mi sing du gi ko kujuk lai phajin da kusun da security force na sagi lum ga le ga ko lum ga le ga sagi post ga sagi jingong ya le ba khun nga ku che mi am ji ba achi mo da yi ga ta khudong chawal lo ga thok tong ni ga na ngai mo mo da chena ni mo ji di ta chena mo gi ji di ta chena ai ko gi le ba kan ba khana ba community ni se khoi sawdana ba ye da na ba ta ga mu shina ba lambi yat pa di la na ai ko gi aho wa da yi ga adu gum ba sagi mo gi ba sagi khudong chawal lo gi ngai le ga le ba adu gum ba policy mo oire haji tampaki manung da kasu irang thunga kasu leite ya fa ko irang thunga kasu leite irang thunga masa kasu leite ada tampak ta hian changi ba mieng je masagi ora ta da chingam da onkala yeng biu ko chingam le ta lan yam je ai koi
ꯀꯨꯞꯅ ꯌꯦꯡꯍꯟꯅꯤꯡꯉꯤ ꯃꯔꯝꯗꯤ ꯉꯔꯥꯡ ꯅꯍꯥꯟ ꯃꯛꯇꯗ ꯑꯩꯈꯣꯏ ꯅꯔꯥꯟ ꯁꯦꯅꯥꯗ ꯑꯩꯈꯣꯏ ꯕꯥꯃꯣꯟ ꯍꯥꯏꯕꯤꯈꯤꯗꯨꯅꯤ ꯅꯔꯥꯟ ꯁꯦꯅꯥꯗ ꯑꯗꯨꯒꯨꯝꯂꯕ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯗ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯁꯤआꯔꯄꯤꯑꯦꯐꯇ ꯑꯗꯨꯒꯨꯝꯕ ꯑꯀꯟꯕ ꯂꯥꯟꯗꯥ ꯑꯃ ꯇꯧꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯁꯤआꯔꯄꯤꯑꯦꯐ ꯖꯋꯥꯟ ꯑꯅꯤ ꯍꯥꯠꯄ ꯑꯅꯤ ꯁꯣꯛꯍꯟꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯛꯇꯣ ꯑꯩꯈꯣꯏ ꯗꯣꯛꯇꯔ ꯂꯝꯇꯤꯡ ꯊꯥꯡ ꯍꯥꯎꯀꯤꯛꯄ ꯀꯧꯕ ꯅꯤꯄꯥ ꯑꯃꯈꯛꯅ ꯉꯁꯥꯏꯒꯤ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯃꯩꯇꯩꯒꯤ ꯂꯩꯔꯤꯕ ꯇꯦꯔꯣꯔꯤꯁ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯂꯥꯜꯍꯧꯕꯁꯤꯡꯅꯒ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤ ꯀꯥꯏꯅꯒ ꯃꯥꯅ ꯀ꯭ꯂꯦꯝ ꯇꯧꯕꯀꯣ ꯑꯗꯨꯒꯨꯝꯕ ꯃꯁꯥꯅ ꯗꯣꯛꯇꯔꯦꯠ ꯑꯣꯏꯔꯕ ꯗꯣꯛꯇꯔ ꯐꯪꯉꯕ ꯗꯣꯛꯇꯔꯒꯤ ꯃꯤꯊꯣꯟ ꯐꯪꯉꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯍꯩꯔꯦ ꯁꯤꯡꯉꯦ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯏꯖꯨꯀꯦꯁꯟ ꯄꯥꯔꯁꯟ ꯑꯃꯅ ꯏꯖꯨꯀꯦꯇꯦꯠ ꯄꯥꯔꯁꯟ ꯑꯃꯅ ꯑꯗꯨꯒꯨꯝꯕ ꯂꯥꯟꯅ ꯉꯥꯡꯉꯣꯏꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯉꯀꯥꯟꯗ ꯄ꯭ꯔꯖꯥꯁꯤꯡꯁꯤꯕꯨ ꯀꯩꯁꯨ ꯅꯠꯇꯅ ꯎꯁꯤꯟꯗꯅ ꯈꯟꯕ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤꯅꯤ ꯑꯐꯕ ꯀꯩꯁꯨ ꯅꯠꯇꯦ ꯀꯨꯀꯤꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯍꯦꯕꯤꯆꯨꯋꯦꯜ ꯂꯦꯌꯔ ꯍꯥꯏꯕ ꯇꯥꯔꯦ ꯃꯣꯏ ꯄꯣꯛꯄꯗꯒꯤ ꯑꯗꯨꯝ ꯃꯆꯤꯟ ꯊꯤꯔꯒ ꯂꯥꯛꯑꯕ ꯑꯗꯨꯒꯨꯝꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯁꯤꯟꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏ ꯈꯥꯡꯉ ꯂꯩꯗꯣꯏꯅꯣ ꯍꯥꯏꯕ ꯀꯣꯏꯁꯟꯅꯤ ꯂꯥꯛꯏ ꯑꯗꯨꯅ ꯃꯣꯏꯒꯤ ꯃꯆꯤꯟ ꯊꯤꯕ ꯑꯣꯏꯗ ꯄꯥꯗ ꯉꯥꯡꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯈꯨꯠ ꯊꯥꯔꯀꯥꯟꯗ ꯁꯤआꯔꯄꯤꯑꯦꯐ ꯑꯅꯤ ꯍꯥꯠꯄ ꯑꯅꯤ ꯁꯣꯛꯍꯟꯕ ꯄꯣꯠꯁꯛꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯥꯏꯗ꯭ꯔꯒꯁꯨ ꯒꯣꯔꯃꯦꯟꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯅꯠꯇ꯭ꯔꯒ ꯒꯣꯔꯃꯦꯟꯒꯤ ꯔꯤꯄꯣꯔꯠꯇ ꯀꯅꯥꯅ ꯀꯥꯞꯄꯅꯣ ꯍꯥꯏꯕꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯔꯤꯄꯣꯔꯠ ꯑꯃꯅꯦꯕꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯗ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯂꯩꯔꯤꯕ ITLA-ꯒꯨꯝꯕ ꯀꯣꯇꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯟꯇꯦꯟ ꯋꯤꯡꯗ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯔꯅ ꯉꯁꯥꯏꯒꯤ ꯑꯣꯟꯁꯤꯜꯂꯒ ꯑꯗꯨꯒꯨꯝꯕ ꯀꯟꯗꯦꯝꯒ ꯇꯧꯗꯅꯀꯣ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯗꯨꯒꯨꯝꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯃꯩꯇꯩꯒꯤ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄꯁꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯨꯝꯕ ꯇꯧ ꯍꯥꯠꯄ ꯇꯨꯞꯄ ꯀꯥꯏꯅ ꯑꯩꯈꯣꯏ ꯆꯥꯔꯖ ꯇꯧꯔꯤꯀꯣ ꯑꯗꯨꯒꯤ ꯃꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯁꯨꯅꯤꯗ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯗꯨꯒꯨꯝꯕ ꯑꯗꯨꯛ ꯌꯥꯝꯅ ꯏꯟꯇꯦꯂꯦꯛ ꯑꯣꯏꯌꯦ ꯈꯜꯂꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯑꯗꯨꯒꯨꯝꯕ ꯐꯣꯡꯅ ꯂꯨꯠ ꯇꯧꯕ ꯐꯣꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯒ ꯃꯤ ꯍꯥꯠꯂꯕꯗꯨꯐꯥꯎꯗ ꯃꯁꯤ ꯃꯣꯏꯅ ꯊꯥꯖꯗꯅ ꯍꯪꯕꯤꯌꯨ ꯒꯣꯔꯃꯦꯟ ꯏꯟꯇꯦꯂꯤꯖꯦꯟꯁ ꯍꯪꯕꯤꯌꯨ ꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁꯅ ꯂꯣꯏꯅ ꯔꯤꯄꯣꯔꯠ ꯇꯧꯔꯕꯅꯤ ꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁꯅ ꯀꯨꯀꯤ ꯑꯥꯔꯝ ꯇꯦꯔꯣꯔꯤꯁ ꯒ꯭ꯔꯨꯞꯅ ꯇꯧ ꯍꯥꯏꯕꯤꯈ꯭ꯔꯕꯅꯤꯀꯣ ꯑꯥꯔꯝ ꯇꯦꯔꯣꯔꯤꯁ ꯒ꯭ꯔꯨꯞꯅ ꯑꯗꯨꯒꯨꯝꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯈꯨꯠ ꯊꯥꯗꯅ ꯍꯥꯠꯂꯤꯕ ꯍꯟꯗꯛꯀꯤ ꯀꯨꯀꯤꯅ ꯇꯧꯔꯤꯕ ꯂꯥꯟꯁꯤꯗ ꯌꯥꯏꯐꯕ ꯃꯩꯇꯩꯒꯤ ꯂꯣꯀꯦꯜ ꯚꯂꯟꯇꯤꯌꯔ ꯚꯤꯂꯦꯖ ꯚꯂꯟꯇꯤꯌꯔ ꯐꯣꯔꯁꯁꯤꯡꯁꯤꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯇ ꯑꯣꯏꯒꯦꯔꯥ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯑꯣꯏꯒꯦꯔꯥ ꯑꯣꯟꯁꯤꯜꯂꯒ ꯈꯨꯠ ꯊꯥꯏ ꯍꯥꯏꯕꯒꯤ ꯔꯦꯀꯣꯔꯠ ꯀꯩ ꯂꯩꯔꯒꯦꯕ ꯑꯣꯟꯁꯤꯜꯂꯒ ꯈꯨꯠ ꯊꯥꯔꯒ ꯁꯣꯛꯑꯦ ꯍꯥꯏꯕꯒꯤ ꯔꯦꯀꯣꯔꯠ ꯀꯩ ꯂꯩꯔꯒꯦꯕ ꯁꯒꯥꯡꯗ ꯁꯨꯒꯅꯨꯗ ꯀꯨꯀꯤꯅ ꯂꯟꯗꯥꯔꯛꯄꯗ ꯕꯦꯁꯦ ꯁꯤꯈꯤꯕ ꯂꯩꯔꯦ ꯃꯣꯔꯦ ꯀꯩꯅꯣꯗ ꯆꯨꯔꯆꯥꯟꯄꯨꯔ ꯍꯥꯏꯗ ꯑꯁꯥꯕ ꯁꯤꯈꯤꯕ ꯂꯩꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯤआꯔꯄꯤꯑꯦꯐ ꯀꯅꯥꯅ ꯍꯥꯠꯂꯦ ꯃꯣꯏꯅ ꯍꯥꯠꯂꯛꯏꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯈꯨꯠ ꯊꯥꯔꯤ ꯀꯌꯥꯝ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯑꯒꯦ ꯀꯩꯅꯣ ꯌꯥꯏꯐꯕ ꯃꯣꯏꯅ ꯇꯧꯔꯤꯕ ꯁꯤꯒꯨꯝꯕ ꯀ꯭ꯔꯥꯏꯝꯁꯤꯡꯁꯤ ꯂꯩꯔꯤꯕ ꯁꯦꯟꯇꯔꯒꯤ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯦꯠꯀꯤ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯅꯠꯇ꯭ꯔꯒ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯔꯤꯄꯣꯔꯠꯅ ꯂꯣꯏꯅ ꯔꯤꯄꯣꯔꯠ ꯊꯥꯔꯝꯒꯅꯤ ꯑꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯅꯁꯨ ꯅꯨꯡꯉꯥꯏꯇꯕꯁꯤ ꯌꯥꯏꯐꯕ ꯀꯨꯀꯤꯒꯤ MLA ꯇꯔꯥꯅ ꯃꯆꯤꯟ ꯊꯤꯕ ꯉꯥꯡꯀꯥꯟꯗ ꯃꯩꯇꯩꯗ ꯑꯣꯟꯁꯤꯜꯂ ꯍꯦꯛꯇ ꯆꯩꯕ ꯉꯝꯃꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ MLA ꯇꯔꯥ ꯅꯠꯇ꯭ꯔꯒ ꯀꯨꯟꯊ꯭ꯔꯥ ꯅꯤꯐꯨ ꯌꯥꯡꯈꯩꯁꯦ ꯃꯆꯤꯟ ꯊꯤꯕ ꯉꯥꯡꯕ ꯍꯥꯏꯕ ꯅꯠꯇꯦꯕꯀꯣ ꯇꯧꯔꯤꯕ ꯂꯥꯟꯁꯦ ꯀꯅꯥꯅ ꯇꯧꯍꯟꯕꯅꯣ ꯀꯨꯀꯤꯒꯤ ꯂꯩꯔꯤꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯃꯌꯥꯝ ꯑꯥꯔꯝ ꯇꯦꯔꯣꯔꯤꯁ ꯒ꯭ꯔꯨꯞ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏ ꯐꯖꯅ ꯄꯥꯏꯕ ꯁꯨꯗ ꯂꯩꯕ ꯀꯥꯡꯕꯨ ꯑꯗꯒꯤ ꯗ꯭ꯔꯒ ꯃꯥꯐꯤꯌꯥ ꯇꯧꯕ ꯀꯥꯡꯕꯨꯁꯤꯡꯅ ꯃꯅꯤꯄꯨꯔ ꯆꯪꯉ ꯏꯔꯥꯡ ꯇꯧꯍꯟꯕꯅꯦ ꯍꯥꯏꯕꯁꯤ ꯃꯣꯏ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ ꯑꯗꯨꯒꯤ ꯔꯤꯄꯣꯔꯠ ꯑꯣꯏꯅ ꯁ꯭ꯇꯦꯠꯃꯦꯟ ꯑꯣꯏꯔꯒ ꯐꯖꯅ ꯐꯣꯡꯅ ꯊꯥꯕꯤꯔꯣꯅ ꯊꯥꯕꯤꯌꯣ ꯁꯦꯟꯇꯔ ꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁꯁꯤꯡꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁꯁꯤꯡꯗ ꯅꯠꯇ꯭ꯔꯒꯅ ꯃꯩꯅꯕ ꯀꯟꯁꯔꯟ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯗ ꯒꯣꯔꯃꯦꯟ ꯃꯗꯨ ꯊꯥꯕ ꯃꯇꯝ ꯑꯣꯏꯔꯦꯕ ꯌꯥꯏꯐꯕꯀꯣ ꯑꯗꯨꯅ ꯃꯣꯏꯒꯤ ꯃꯆꯤꯟ ꯊꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯉꯁꯥꯏ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯦꯗꯤꯌꯥꯁꯤꯗ ꯉꯥꯡꯕ ꯐꯣꯀꯁ ꯇꯧꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯄꯥꯕ꯭ꯂꯤꯛ ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯩꯕ ꯁ꯭ꯇꯦꯠꯁꯤꯡꯁꯤꯅ ꯄꯥꯕ꯭ꯂꯤꯛꯁꯤꯡ ꯃꯤꯌꯥꯝꯁꯤꯅ ꯂꯥꯟꯅ ꯎꯍꯜꯂꯦꯕꯀꯣ ꯃꯩꯇꯩꯒꯁꯦ ꯗꯦꯠꯁ ꯏꯠ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯏꯁꯨꯁꯤꯗ ꯃꯣꯏꯅ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏꯗ ꯍꯦꯛꯇ ꯐꯥꯔꯤꯕ ꯈꯨꯟ ꯉꯥꯛꯄ ꯄꯣꯠꯁꯛꯇꯣ ꯐꯥꯔꯤꯕ ꯄꯣꯠꯇꯣ ꯑꯗꯨꯗꯤ ꯍꯦꯛꯇ ꯍꯥꯏꯖꯟꯕ ꯉꯝꯃꯦꯕꯀꯣ ꯑꯦꯅꯤꯋꯦ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯑꯃꯇꯪ ꯇꯧꯁꯅꯨ ꯈꯨꯟ ꯉꯥꯛꯄ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯐꯝ ꯉꯁꯥꯏ ꯑꯩ ꯍꯥꯏꯖꯕꯗꯨꯅꯦꯕ ꯂꯩꯔꯤꯕ ꯑꯗꯤ ꯃꯔꯝ ꯆꯥꯗꯅ ꯈꯨꯠꯂꯥꯏ ꯄꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯑꯣꯟꯁꯤꯜꯂꯒ ꯈꯨꯠ ꯊꯥꯕꯁꯦ ꯀꯅꯥ ꯌꯥꯎꯈ꯭ꯔꯒꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯍꯧꯖꯤꯛ ꯂꯩꯐꯝꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯌꯥꯏꯐꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯁꯤꯗ ꯊꯣꯛꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛꯁꯤ ꯁꯦꯟꯇꯔ ꯉꯁꯥꯏꯒꯤ ꯍꯪꯉꯤꯕ ꯀꯣꯏꯁꯟꯗꯨꯒꯤ ꯑꯃꯨꯛ ꯑꯟꯁꯔꯗꯣ ꯀꯣꯏꯁꯟꯖꯔꯀꯥꯟꯗ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠꯀꯤ ꯂꯩꯔꯤꯕ ꯒꯚꯔꯟꯃꯦꯟꯠꯁꯤꯅ ꯂꯧꯒꯦ ꯗꯥꯏꯇ ꯐꯖꯅ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯁꯦꯀꯦꯟ ꯑꯃꯒꯤ ꯋꯥꯅꯤ ꯑꯁꯤ ꯑꯣꯅꯔꯦꯕꯜ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯃꯥꯒꯤ ꯁ꯭ꯄꯤꯆꯇ ꯌꯥꯎꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯇꯧꯔꯤꯕ FMR ꯆꯠꯍꯟꯗ꯭ꯔꯤꯁꯦ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟ ꯌꯥꯎꯔꯦ ꯐꯣꯔꯦꯟꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯤꯁꯅꯔꯤꯁ ꯃꯌꯥꯝ ꯌꯥꯎꯔꯦ ꯀꯣ ꯕꯤꯇꯣꯛꯀꯤ ꯂꯥꯟ ꯌꯥꯎꯔꯦ ꯍꯥꯏꯕꯁꯤ ꯇꯧꯕ ꯃꯁꯥꯅ ꯍꯥꯏꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯨꯒꯨꯝꯕꯒꯤ ꯑꯣꯏꯕ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟ ꯌꯥꯎꯕꯗ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣই ꯐꯦꯟꯁꯤꯡ ꯈꯥꯗꯕ ꯌꯥꯗꯦ ꯍꯥꯟꯅ ꯆꯠꯅꯔꯝꯕ FMR ꯑꯩꯈꯣꯏ ꯃꯊꯛꯇ ꯌꯥꯗꯦꯅ ꯃꯁꯥꯅ ꯗꯤꯁꯤꯖꯟ ꯂꯧꯈ꯭ꯔꯕꯅꯦꯕ ꯑꯗꯨꯒꯨꯝꯕ ꯗꯤꯁꯤꯖꯟ ꯂꯧ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯆꯪꯉꯒ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯃꯌꯥꯝꯒꯤ ꯃꯅꯨꯡꯁꯤꯗ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯂꯥꯟ ꯀꯥꯞꯄꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯃꯩꯇꯩ ꯍꯥꯠꯂꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯀꯔꯤ ꯇꯧꯊꯣꯛꯇꯕꯅꯣꯕ ꯌꯥꯏꯐꯕꯀꯣ ꯀꯔꯤ ꯇꯧꯊꯣꯛꯇꯕꯅꯣꯕ ꯑꯗꯨ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯔꯤꯁꯤ ꯇꯁꯦꯡꯅ ꯈꯥꯔꯒ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯍꯌꯦꯡ ꯏꯟꯗꯤꯌꯟ ꯁꯤꯇꯤꯖꯟ ꯑꯣꯜꯂꯣ ꯂꯩꯃꯤꯟꯅꯔꯁꯤ ꯃꯣꯏꯁꯤꯗꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯩꯍꯟꯗꯣꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯍꯥꯏꯅꯤꯡ ꯌꯥꯏꯐꯕꯀꯣ ꯌꯥꯝꯅ ꯀ꯭ꯂꯤꯌꯔ ꯀꯠ ꯑꯣꯏꯗꯕ ꯄꯣꯠ ꯑꯩꯈꯣꯏꯗ ꯆꯃꯝꯅꯕ ꯂꯩꯔꯤꯌꯦꯕꯀꯣ ꯑꯗꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯅ ꯊꯕꯛ ꯑꯣꯏꯅ ꯇꯧꯕꯤ ꯈꯜꯂꯒꯗꯤ ꯖꯁ ꯁꯦꯀꯦꯟ ꯑꯃꯒꯤ ꯋꯥꯅꯤ ꯀꯩꯅꯣ ꯌꯥꯏꯐꯕ ꯀꯩꯁꯨ ꯂꯩꯕ ꯋꯥ ꯅꯠꯇꯦ ꯀꯩꯅꯣ ꯀꯩꯗꯧꯕꯒꯤ ꯆꯤꯡꯒꯤ ꯑꯦꯔꯤꯌꯥꯗ ꯇꯧꯔꯤꯕ ꯗꯣꯃꯤꯅꯦꯠ ꯇꯧꯔꯒ ꯂꯩꯔꯤꯕ ꯆꯤꯡꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯉꯁꯤ ꯁꯟꯗꯣꯛꯑꯒꯉꯁꯤ ꯗ꯭ꯌꯨꯇꯤ ꯇꯧꯍꯜꯂꯤꯕ ꯉꯁꯥꯏ ꯃꯁꯥ ꯃꯁꯥ ꯄꯣꯁꯇꯤꯡ ꯄꯤꯗꯅ ꯗ꯭ꯌꯨꯇꯤ ꯇꯧꯍꯜꯂꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯃꯌꯥꯝꯁꯤ ꯍꯥꯎ ꯃꯦꯅꯤ ꯀꯃꯥꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯀꯌꯥꯅꯣꯕꯀꯣ ꯑꯗꯨꯁꯤꯡꯁꯤꯅ ꯆꯤꯡꯗ ꯑꯣꯄꯔꯦꯠ ꯇꯧꯔꯤꯁꯤꯡꯁꯤ ꯀꯦꯅꯦ ꯀꯨꯀꯤ ꯂꯥꯜꯍꯧꯕ ꯃꯌꯥꯝ ꯁꯨꯗ ꯂꯩꯕ ꯃꯌꯥꯝꯁꯤꯅ ꯀꯗꯥꯏꯗ ꯑꯣꯄꯔꯦꯠ ꯇꯧꯒꯦ ꯑꯗꯨꯝ ꯈꯪꯕ ꯄꯣꯠꯅꯤ ꯀꯩꯅꯣ ꯂꯣꯏꯁꯟꯒꯦ ꯈꯜꯂꯗꯤ ꯈꯨꯗꯛꯇ ꯖꯠ ꯂꯥꯎ ꯐꯖꯅ ꯌꯥꯄꯣꯠꯅꯤ ꯀꯩꯅꯣ ꯌꯥꯏꯐꯕ ꯅꯣꯡꯃꯩ ꯃꯇꯣꯟꯗ ꯑꯉꯥꯡꯕ ꯀꯤꯔꯒ ꯉꯁꯤ ꯆꯤꯡꯈꯣꯡ ꯀꯨꯝꯕ ꯅꯣꯡꯃꯩ ꯀꯥꯞꯄꯤꯁꯤꯕꯨ ꯉꯁꯤ ꯉꯔꯥꯡꯗ ꯉꯁꯤ 5 ꯇꯔꯥꯒꯤ ꯃꯃꯥꯡꯗ ꯑꯦꯂꯦꯛꯁꯟ ꯃꯅꯨꯡꯗ ꯍꯧꯔꯒ ꯀꯥꯞꯄ ꯃꯌꯥꯝꯁꯦ ꯍꯥꯎ ꯃꯦꯅꯤ ꯗꯦꯁ ꯀꯌꯥ ꯁꯨꯔꯒꯦꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯒꯤ ꯌꯥꯏꯐꯕ ꯑꯩꯈꯣꯏꯅ ꯀꯨꯞꯅ ꯌꯦꯡꯀꯥꯟꯗ ꯐꯥꯔꯁ ꯑꯩꯈꯣꯏ ꯍꯥꯏꯗꯣꯏꯁꯦ ꯆꯤꯡꯗ ꯐꯥꯅꯤꯡꯕ ꯅꯣꯡꯃꯩ ꯐꯥꯔꯨ ꯆꯤꯡꯗ ꯇꯧꯅꯤꯡꯕ ꯑꯦꯛꯁꯟ ꯇꯧ ꯀꯣ ꯇꯝꯄꯥꯛ ꯇꯧꯕ ꯌꯥꯈꯤꯔꯣꯏ ꯃꯔꯝꯗꯤ
तंपाक कहीं को थागे बरमदी चिंग एकेम फारे चिंग नोंगे फारे चिंग मोगी पाइब सा बोम फारे है मैथई की तंपाक फाने यारो याफको मरुदी चिंगी लेब कुकी लालौबजिंगिना कुकी क्राइम तौर कंगुजिंगिना अखोई नोमो खुलाई थाररोय अखोई अमोन लाम तौररोय अमोन अखोई मैथई हालरोय अखोई तान डिमांड ताउंदो डिमांड गवर्नमेंट तौरनी पीब पीदो गवर्नमेंट मथौनी को मैथई ओनला खु थारो हाइबजि मोय हाइम चंगेबको अदुना आई हाइजनिंगिसि सागी एरिया सिदा कुकी न मसाना खंगना मैथई दा अखोई लांजगरे को अखोई अमोन तौजर अखोई पुन हिंगिनजी अखोई हिंगनबि याबजिंग अखोई हिंजरगे हाइना सेंद तो मिकुप तुदिदा मैथई खुलाई हिंजे अदुकोई जमा तौनब होनगनी अदुबो तो तौगो तौर हाइजाजि तो थगचरी ओजा ओजागी ताजेन आई डायलॉग की मखा चथर लोरपदा ओजागी ताजेन दे याम तेलम मदम ओजागी ताजेन कोई बोच लोगरे कोई मणिपुर की सेकंड फेज की रिपोलिंग तौब ngasi जे याम लो मियाम पीसफुल पांगथोक करे 81.16% याम पांगथोक रे बोच लोगरे होजिकती मणिपुर दा अथु मतम दा रेस्टोरेशन लांगनबा लेंगा की मेकई दगी लोइना लेरिबा सिविल सोसाइटी लेरि मिपुम खुदी मक्से तंगाई फदना मसिदोइन फोकस तौरगा वरी सानाजे याद्रगसु होजिकती फारगा वरी साबी मतम दो यौरबरा न खलसाय मतम दो गिटा जेंगी अरोइबा ओरे फबा कोई करोनी लानजी ममांगदा कुकी की लान अमा कोई था तरा मथो हेंगा चंगे लेको अदो इलेक्शन लोइरे इलेक्शन की लान अमा दम कोई चूरो लेहौरे इलेक्शन की लानजी कोई अदम निंगदोंग पोमनबा नुसिनदबा वरौनबा अदम लेनरी को सी के कोकिनो खंगद्री अनि लान अनि आइतारे कुकी की लान अमा की कोई निंगदोंग पोमने मरक सिदा कोई बोट की लान अमा तौनबी कोई चथिंग फांगे से अनि की चरांग लान अनि चरांग बसने कोइना हजिक से के दरोगी प्रजा सिंजे इताई तछनबी याद मोगम दे अदु बुरो लोसलका होइसे को हाइजनिंग से याम अथुब तमदा मिनिस्टर ना हाइबी हाइदो कोई जून की तारीख 5 दगी नुआरनी है मे की तारीख 3 हयंग चिने सही 3 फादोइने कोई सही कुकी की दी के दौरे में की हिस्ट्री में क्रिएट होना मतमदा मैतै के कुकी का तौन होना सही में लान कापना रे जम हिसा सागलानी को असिगी पोसक्सी एकोइना मोना लान सोकना रे हाइबगी हिस्ट्री में सही 3 फाबगी पांथोकपा एकोइना सुमना कंदा सागी कोई मसें की निंगों पोमना में तो सुम कोई सुम चांग लेबा अदुगी महत्व को हाइजनिंग दी सिदिसिदा कोई ना याम लून यंग याब सेंटर ना कोई नोई नोई काप लेखो हायरगा मतम लेखदु सु माल लेबको कई दमकता वही छाना बियाना होना पमदा कोई हाइजनिंग दिना पॉलिटिकल डायलेक्ट तोगेरा अम तोगेरा तौनिंग बतो नोई काप लेपकी लेपु लेपोइतु को हाइजनिंग दिना एनीवन कईगुंबा वही में छाना होना मतमदा मणिपुर की लेरिबा ngasi लेबिरिबा इंटेलेक्ट मयाम लेबा सीनियर लीडर मयाम अदि पॉलिटिकल लीडर मयाम लेरिबा अदि प्रजा मयाम सिगी ओइबा कमन एजेंडा अमखक ngsai khoi haijabdo कुकी ga नोई कापना बना तरगना वरोशन नमन तरगना पीस सम तो हाइ तारगदी सिगी एजेंडा सिगी मतुंग खoi वरी छागदो बुने हाइजे अखोय मयाम गी ओइबा कमन एजेंडा म खoi थमगदो बुनेबको अदु कमन एजेंडा तो खoi बूस्ट तोरगा ले खoi ना मदु पॉलिटिकल डायलॉग तो होना बिरकदो बुनेबको अदु ngsai अदु कुकी गी दिके दरे सही मन नोई कापनो हाइरे जुने मोय कापकी दबि यायबा अदु मोय दि मांगजे देबको सही दो मके दरे नोई कापना दरे चमा यादरे सुने कांदा मोय दि पोपी सही म थानेबको पोपी सही म था कांदा करोड़ क्या लाकनी करोड़ क्या लाकनी अखोय दि के दरे रिसोर्स इनकम दी तो दना सही दो मदे कदर करनी लाइर मसि हेंजलकना ने को थांग पाइना करनेबको थांग पाइना के दरनी चखुम मै मुनर अगदी सिनी नारे खंगना रखम मसिन अदम इ गाना रनेबको सुगु मगी मयाम जे कोई मनिंग हलकदवा मीना ममांग सका केदवा हाइजु थातरा मथोइसे थातरा मथोइ लान तौइसे कुकी की ग्रोथ क्या लेगनी इनकम क्या लेगनी खो यिंबियोबको अदुना मोगी दि नोंगै मरु लेरसु बोम लेरसु टॉप लेरसु मोगी दि पैब गंदुइने अखोइ के दौरे खर काउन हरकान नोंगै मरु लेते खै वारे अदु सुमाने खो साने तेनो जे दलिंग तिसे अखि मणिपुर की प्रजा खुदिंगमक अखोइ ngsai haji again reputation laibiriba khoi khuding makse khundaminari ba fuk thom thom ming sida manipur thugai na ba community ba thamna sinako mioi se akhoi apum magi ona yengna bani akhoi punna manipur kana hona minasi manipur kana hona matamda akhoi laminai bisina khuding maksu agam ngam thodang ngami dana akhoi penthokpa konjanbiba nungsibiba natrana lanji yaipaba nangai paiba khakna akhoi lan ka kon heba leite nakan nangai paiba ngamjudaba ahalaman mayam lei bechen mayam lei sing chara ma thinnangami ba sak chara ma pibangami ba masigi imaibe mayam ngasi lambi thorokna army gi gari mamangda takke tak junu ga na thapangami ba dum thongna je moju part of landmi mani hada ko ikai khunu ulakanda ai ko puna thodang longmi na chumi ha je thamjara ga batang sin jagi wai du right ko puna thodang longmi na raji hai ba wai sida oja gita jen oja